Manipur'S ariba Lalhoulup amaga Government of India amasung Manipur leingak ngasi Peace Agreement ama New Delhi da khutyek pinakhre. Hiram matangda Union Home Minister Amit Shahna X da tweet tourakpa warol amana hai. Manipur'S ariba Lalhoulup amaga ngasi Peace Agreement khutyek pinakhiba asina. Prime Minister Narendra Modi na leibak asigi Northeast region da tangdu leitaba phivam ama puraknaba akanba maongda hotnarakkhiba adu ngasidi anauba lamay ama hangdokle. Lalhoulup asina hingsagi thabak-thouram pumnamak thadokduna mahusagi punsida hanjilakpa asida makhoibu mahaki maikaidagi taramna okli. Democratic oiba process amada tangdu leitaba amasung khumang chawsinba lambida changsinba oirasuno haina Union Home Minister gi warol aduna makha tarakli. Amaromda ngasi khutyek pinakhiba Peace Agreement adugi matangda Chief Minister Narendra mahaki social media account thadorakpa warol amana hai. Ngasi Peace Agreement ki khutyek pinakhiba ase Manipur yauna Northeast region da BJP da luchingba leingak asina tangdu leitaba phivam puraknaba hotnabagi achauba mahine. Lalhoulup asina hingsagi thabak thadokduna peace talk da lakpagi wadef lawrakpa asimak thagatningai ni haina Chief Minister gi warol asina makhatari.